State Asida Chahi Asigi January Gitang Amadegi October Gitang Taret Faubada Dengue Leina Apunba case Lising Amaga Chamaga Marifudra Manga Thengnakhre meeoi leikhidre District Tarani Toigi Apunba khul Chaniga Marifudra Humdoi Leina asina sokhalle. State Malaria Official Dr. S. Priyokumargi Office Ki Fangba Official Oiba Datagi Matung Inna State Asigi Apunba District Tarataruki Manungda Imphal West District Ta Kwaidigi Yamna Dengue Gi case Thengnaduna Tha Asigi Tang Taret Faubada Apunba case Chanipan Kuntra Manga Yokre Masigi Mathangda Imphal East Ta case Chani Nifu Shukre Makata na chahi asigi haurakpadagi tha asigi haukiba tang taret faubada Bisnupur District ta case nifunitoi Thaubalda Kuntramapan Kakchingda Taranipan Kangpokpida Manga Chandelda Mari Senapati None Amasung Urkulda Ahum Tamelongda Ani Amasung Kamjong District ta case ama Thengnakhre Data asigi matung ina Leina asina maram oiduna leikhidre singi manungda Imphal West gi meeoi ani aduga Bisnupur dagi amani Imphal West ki oina chatliba tha asigi tang mari dagi taret fauba khaktada case chamaga marifudra manga Thengnakhre aduga Imphal East na case humfunipan Thengnakhre Bisnupur da case taret Thaubalda manga Kakchingda mari Senapati da ahum aduga Tamelongda case ama Thengnakhre haidi Hauzik faubada state asigi oina district Tarani gi Apunba khul Chaniga Marifudra Humdoida Dengue Leina na sokhalle masigi manungda Imphal West ta kwaidigi yamna khul chamaga kuntra humdoi Imphal East ta Humvudara, Thaubalda, Kunganipan, Bisnupurda, Kuntra Humdoi, Kakchingda, Taramathoi, Kangpokpi, Amasung Chandelda, Mari, Urkulda, Ahum, Senapati, None, Amasung Tamelongda, Ani, Aduga, Kamzongda, Khul, Amani. Haujik Shumafam Kayada, Leina, Asidagi Ngakthoknaba, Mathaudaba, Thabak Singaloinana, Fogingi Thabak Sing, Paikatli Haidi.